Kundrakpa Mesigi Matangai Rabastagol Mangdalaiba Community Health Center and Hospital Bu District Hospital Gitakta on Katlagani Haina Leingak na Cherol Thorakpada Pukhao Gram Panchayat ki Meeyamna Chief Minister N Biren Amadi Health Minister Dr. Sapam Ranjan Bu Thagatpa Phongdoknarakli Ngasi Pukhao GP Level Multi-Purpose Cooperative Society Amadi Administrative Committee Pukhao GP ga khusamnaduna Sagolmang Community Health Center and Hospital da Pangthokpa Pawgi Mifam Amada Pukhao GB Level Multi-Purpose Cooperative Society ki President Okram Sarchandran Haikibada Mamangi Congress ke Leingak Paidingaida Hospital ase District Hospital gi thakta pukhatnaba che thoklam labasu chayenaba kaya leibadagi thabakta onthoktana lakhibani adubu hospital ase da leiramba chayenaba sing loisin kibaga loinana state asigi CIC Mapan District Hospital gi thakta onkhatlagani haina Manipur lenga ke cherol ama thorakpada Sagolmangi CIC ase Yaubirapagi damak Leingak-Pu Thagatpa Phongdokhi Loinana athuba matamda thabakta onthokpiduna Sagolmang CIC bu matik chaba District Hospital gi thakta thambiu haiki Hogi basai taramuki mamangdagi matamdugi Congress government gi matamduida Somang Community Health Center si District Hospital gi thakta koi pukhal yaitna order thokiram laga matamduida sei na khar lakhiba maram oinana sabang amdana lakhibadu matamgi matungina hosik sei na solution kre aduga handakta hosik paliba government asina health center mapanbu District Hospital gi thakta pukhapirang nena order thokirak pase khundakpam AC gi daleiba Meeyam gi mahut sinjaraga harauba nuaiba phongdoksari loinana pakal ni haiba thabak asi January February manung sida thabak si pakatpa hubiyo haidana Meeyam gi maikidi gi apil si comment tukjabane Sagolmang CIC sina koliba jaga ji aduki matik sawi aduna sida district hospital ama laibasi aduki matik saraba mafam area amani haibaji haijaningi khamelokta hadak thokiba irang duda akoi asok apan asi ana thokiba du akoi sida haibidi operation theater gumba ama leiram taragadi matam duda aduki matik pudong thiba Meeyam thokiba matam da phasa kitang orasu matik sana piba ngamgidaba matam duda akoi locality mo oina yamna pendaba nungai taba aduguma nungnangba koi leitaba natte aduna yaragadi koi Leingak asina athuba matamda lam tu Meeyam ama jik kathoktana Meeyam gi koi gi fencing hoji kharaga leiraga hoji area si koi district hospital ama uhenbada koi state government asina matam sana ma si Meeyam damtan sinabiu haiba wafamji ai